Online Manipuri ayuki pau yengbiriba pumnamak puthoi laisramna khurumjari ahanbada maroiba pau Churachandpur amadi Jiribamda operation chathabada khulai kaya fagatkre Jiribam district amadi Kuki Jo singi achauba punpham ama oiriba Churachandpur gi tongan mafam singda security force singna chathakiba operation da khulai kaya fagatpa ngamle hairi Police ki pau gi matuk ina akaknaba pau ama fangbadagi Manipur Police ki IGP John 3 na luchingba Jiribam district police CDO team 87 Battalion CRPF amadi 156 Suba CRPF ki battalion gi apun makangbu amana ngarang Jiribam gi Champanagar area amadi manak nakpa mafam singda thiba humbagi thabak chathaki operation aduda double barrel taragani thoi borgan ani 2-inch mortar ama live barrel cartridge kunthraga taruk entry barrel cartridge manga fagat ki hairi atopa team amana Churachandpur gi H Kolyan village chathakiba operation dana 303 rifle ama 9mm gi pistol ama short RG modified pumpy ani long RG modified pumpy ani AK-47 gi live round manga 9mm live round ani 12 bore cartridge mari 303 rifle modified live round taraganipan blanket taragataruk 2 ki amadi atai polam sing fagat pangamle hairi faraba polam sing ado mari lenaba police station singda khusinakre hairi nauribi nupi macha ama phamlan lambagi sanatonda sibagi cherak pibani RPF ngasi ayu anganbada Imphal East district ki manung chana Yaralpata Meeoi ama sakhangdaba singna nongmaina kaptuna hatlamle leikhidaba Meeoi ado kharasom makha lekaidagi Waikhom Sanaton apokpa Wai Prem Kumar kawi mahakpu kanana kari maramgi damakta hatpano haiba khangdana leiringai cherak asida aina thingkraba lamdam segi lalholub ama oiriba Revolutionary People's Front RPF ki Assistant Secretary Publicity ki thaupuriba Bangkimna press ta thadorokpa cherol amagi matung innadi Sanaton RPF na sibagi cherak pibani hairagli RPF ki cherol asina makhata na haribadi nupi angang leiraba mayum palaba masagi chahi kungatare surba Waikhom Sanatona ingkumda 2024 gi November amada masagi chahi taramari khakta ngaribi nupi macha amabu thang ulaga kihelaba matung phamlan biraba matungda mi khangkhragani haiduna Chektumna thomnuna hanaba honakiba maral adugidamakta Waikhom Sanaton asi ahakpa cherak pikibani hairi Kuki terrorist sing asina hariba si tabiu lan manungda farakpa lanfa sing adu khudakta hathaudrabanina hojekti problem oirei maram aduna nupi angang afaba taruk adugi exchange oina CRPF ki DIG maitei macha ama yaubadu transfer tawhanba 11/11 da makhoi Kuki terrorist 11 hatpada yauba CRPF personal sing khudakta thabak-tagi terminate tawba natraga Kuki taba jagada CRPF personal amata thamdaba hairi karigumba thamdaba yadabagi CRPF thamba taragasu nongmada pung 6 hena duty tawhandaba kem manungdagi mapan thokhandana leihanba operation chathaba matamda Kuki police khaktana operation tawhangadabani CRPF yaholoidabani hairi Technopol Churachandpur Fagtle district SP Kuki machana ohengadabani haiba amasu yauri jaildagi mi thadok khalaga exchange tawnabana karisu makhoida kanaroi hairi central government na yoktuna thamniba chin Kuki sing khudakta loisilu civil war thoknaba singanu luf taraga humdoi pangraba mathok masakhangraba luchingba amadi MLA sing fam konuna leiba matamna tre fam thadokpam thoklei central government na yoktuna thamniba chin Kuki sing khudakta loisilu Manipur da civil war thoknaba singanu haina luf taraga humdoi international peace Social Advancement IPSA People's Action for National Democratic Movement Pandam Kanglai Paklabnjing Apun Mayra Pai Biluf Kangleima All Club Organization Association and Mayra Pai Biluf Akol Luf Kanglai Pao Student Association KSA Indigenous People Association of Kanglai Pak Ipak Chanura Lamchinglen Kanglai Pak CLK Kanglai Imaluf Kil Lomi Yaifaluf Kanglai Pak Loyaluf Educational and Rural Development Organization ERDO Malem ima kanbaluf Struggling Human Association amadi apun makaithel sinai biluf aksil na pun na khuyek pi duna thadorok pa cherol amana haidi cherol asina hai mafam kaya da chin Kuki narco terrorist sing na torok pa attack ta mitay miyam na masangak thok chana bahonari central force na neutral oina lan khambagi mahuta Kuki da tongsin duna mitay sing da onsilak pagi pena draba miyam na central government amadi state lengak ta warning tawbo oina luf taraga humdoina total shutdown kaukhibani hojik miyam kham theng na wanari hana mishi mina kaya thokroba matung da handak ta nongna amu attack Tharakuna Thasagi Mapan gi Ayukta Saiton gi Watha Lambigi Mingjang haina khangnaba labukta law soduna leijabi sapam ongbi Sofia bu nongmaina kaptuna Kuki militant singna hatkhi Jiribam gi Jakurador karongdagi fakiba micham taragi manungda ani na mai chaklaba yum manungdagi sina fangkiba ani amana manang nakpadagi soklaga kankhiba loina na pikliba angang yauna nupi angang taruk
thiba khangdana lairiba si lengangna thubada fangnaba thigadabani lamlai area gi sana sabida lau suduna laiba tangkhul ichil nau singda nongmai kapsinuna soan khiba thamna pokpida lau suba singda nongmai amadi bomna chingba kapsinuna landar khiba Imphal West ki kadangban amadi kautukta rocket yauna bomb sijinaduna Kuki narco terrorist singna landarakliba asida Central Force singna tumina yengduna laiba kaya asi pende war crime kaya Pikliba angang yauna Meeoi Kuki Militantgi na faduna pukhibasi leijabi upai sizinaduna kangadabani Meeoi kayabu hinghingna mai thaduna hatpa tamthiba sahing chabagi thabaksi lefalu sugi ground rule thugaiduna amadi Myanmar gi illegal immigrant terrorist singna sophisticated foreign gi nongmai bomb rocket amadi missile sizinaduna tawrliba attack asi khudakta lefangadabani mathau tarabadi Central Force sing lokthok pikro state force na ngak pangamdrabasu ikhoigi leijariba khulngak pasing na ngakcharage Mathau pangthokpa ngamdraba luchingba masana khangna surrender tawfam thokle state miyam gi kholawasi center da piba ngamdraba home minister da asengba paudam pidraba luchingba amadi MLA sing fam konduna leiba matam natre fam thadokfam thokle micham oiduna Delhi da amadi Manipur gi mapanda yuk thaiduna Lairiba MLA sing khudakta halakadabani National Highway da pot puba gari mai thadokpa driver handyman fakiba yamna tamthiba lichatni lawrok pantha sida law suba ngamdana siba changba khangdana khangniba si yamna lumna lofam thoi leiba ki economy da achoba chaitheng piriba phauthok chathok puthokadaba matam sida chatharakliba attack asi mabuk phatraba kuki singi tamthiba Pukcha ki lan asi chapchana thengnafam thoi maru oina agriculture minister na thodang lawgadabani nupi angang fajin khiba sida prime minister na tumina leishinba condemn tawi foreign militant sing sizinaraga chathariba lan asi Manipur khakta da nate India gi international security da sathiba attack ni haibasi khangjinba le fai Nong makangna thokliba mihan mipuna sigi marakta national political party sing hawgotlo tumba matam natre Manipur kanma ngamdrabadi Manipur gi leimaida leibagi haglaite Kuki MLA tarana constitutional provision thugairaga anti people active state oiba slogan fongna lauraba fawbada legal action amata lokhatpa ngamdaba leingak matik chadre haiba takli asigumba ikoina hairiba matamgi manungda thabak lokhat pidrabadi miyamga loinana khongjang changsingani miyam su wakhal taminarasi pangdraba mathau masak khangdraba luchingba sing thambagi mathau tadre mathau masak khangdraba MLA sing para tambiba thengman kre haina cherol asina makha tarakli